Thoudam mamabu jingaga thorakpada mapa leiramdre. Mamagi khuttu thadoklaga chen-chenduna koithi thiri. Adubu thiba phangdre. Thoudam mapabu kauduna kapli. Papa! Papa! Thoudam tumlambadagi mikap thorai. Masadu humang ngakta ngaiduna leirammi. Kaino ayuksida kari mangnaujigiduba. Thoudam wakhal khalambadagi masadu iyai hainadaba faurai. Matam kaya phongdoktana losillaga thamkiba awaba pumbadu ngasidi khangba ngambagi pangal leiraktre. Khonjel thokna kapthorai. Pirang mahaksu mateng panglari. Tainafamsu leita wakatpamsu khangda madom tumin khangjaba tari. Karigumba fongluragana apangbini thauna leitabini migi tawbiman khangdabini haigadoribra. Thoudamna Papa, miss you a lot. Really, Papa. Thoudam wahi sinatana atopa wahi ama phawba makha tarakte. Ningamdaba awaba mayamdu khangjinduna maya krak chiklaga thamoi pena kapchari. Asinatana atopa upaish leite. Thoudam washroom na changduna mamai mamitu tathoklaga kaadagi thorai. Mamagi mateng pangnaba chaksangda amuk lai. Ibe aina Aima kaidaure amo nangbu wai pothagi haikibadaine. Thoudamna pothabadu yadre aduini khenjang thongduino. Oh Mangaldo lakani usoi uti thongona thonglini. Kainoma mi angangdo nongphado lakpasida insang ahawba ama pijaba yadro. Siti mane yamna pamjabaduda thongbane ngasu thongni thoibana semlibani. Oh, adadi iromba amasu yause aishu yausilake thongbado. Ngan boisu yausilake adubu Alex hoigi jaga direct khangdabana call tawrai. Alo bai, aikoi yaure noigi leira khangdre. Alex na Nui kai jagada leino ai thorakese. Khangde thong achoba ama leiye adugi makhongda lei. Mathong marang khangdre ahan boibasida. Thongdugi mamangda leirak ama changbada adudane yam laptre ai yaure. Kodaino noibu udeda. Thongsigi hek makhongdane aina leirise nangbu kodaino. Oh ure phone thamo. Party do thengnaraga punna changminarai. Mayamdu punna singlangduna ensangdu thongba hauri. Lembana Masidi Bikigi khut yengba tarene. Awnaba thongu awtradi yaroiko. Bikina Aigi khut yam phajai nupigi khutnaga henba nate amuk yengdrasu yare. Awba awtaba chaba yara lore. Romana Icha mayam laamedana aidi khangawdre. Kai ming kauba icha singsidi kai lamdagino. Nganbana Awmama lae miyak oire. Aigi ming nangan bagawe khuraidagine. Mama aigi na lemba gawe aisu khuraidagine. Ma aigi na abu aisu khuraidagine. Aikoi hum lekai ngaktane. Ma aigi na chinglen gawe tangjengdagine. Aigi na Biki gawe waithawdagi. Ihe noidi lam yam lapnana pulida maruptina bhaisidi sinine. Noigi mingbudi hana tare aikoi bungthina haibada saksu ngasi loina khangnare. Fare thongminaro hauna. Imasu noigi chak loisinaba tawrukige. Roma changkibaga Bikina Minai nang mingse bungthi kaubra. Yam phajai kanana tholino. Taningde mi mangdaga korkani komo. Aisu khangde kanana tholino yumda sum kaunabane. Insang thongba loiraduna chak sanaba sem sari. Alex tengkot amada insang khara kotlaga hapi. Abungna kanagina duna migine ichanupi ama leiye magi kitang pibige tawbane. Oh
ꯄꯤꯔꯣ ꯁꯠ ꯂꯥꯎꯀꯣ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯅꯪ ꯉꯥꯏꯅꯕ ꯉꯝꯃꯣꯏꯕ ꯑꯦꯂꯦꯛꯁ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯦꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯏ ꯊꯣꯏ ꯇꯥꯔꯣꯏꯗꯕꯅꯤ ꯂꯩꯁꯥꯕꯤꯅꯦꯅ ꯅꯥꯄꯪꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩ ꯁꯣꯅꯣ ꯁꯤꯟꯊꯥꯅ ꯀꯩꯅꯣ ꯀꯧꯗ꯭ꯔꯁꯨ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩꯗꯨꯕꯣ ꯏꯁ ꯁꯣꯅꯣ ꯀꯧꯔꯀꯥꯟꯗ ꯇꯥꯔꯤꯅꯤꯅꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯁꯦ ꯌꯦꯟ ꯊꯣꯡꯕꯅꯦ ꯅꯪꯒꯤ ꯈꯔ ꯊꯤꯜꯂꯛꯄꯅꯦ ꯁꯤꯟꯊꯥꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯤ ꯉꯥꯏꯍꯧꯔꯤꯕꯅꯦ ꯆꯥꯛ ꯆꯥꯕꯒꯤ ꯑꯗꯣ ꯅꯪ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯦ ꯑꯩ ꯁꯣꯛꯑꯒ ꯊꯤꯜꯂꯛꯀꯦ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯑꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯪꯗꯤ ꯅꯁꯛ ꯐꯖꯕꯅꯤ나 ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯍꯟꯕ ꯌꯥꯗꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯑꯦꯂꯦꯛꯁꯇꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯝꯃꯒ ꯆꯠꯈ꯭ꯔꯤ ꯁꯤꯟꯊꯥꯗꯤ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯔꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯌꯤꯡ ꯃꯥꯟꯕꯁꯤꯅ ꯉꯥꯡꯂꯝꯃꯤꯁꯤꯕꯣ ꯃꯣꯏꯗ ꯃꯤ ꯂꯥꯛꯑꯒ ꯀꯩꯗꯧꯔꯕ ꯑꯩ ꯂꯥꯛꯀꯅꯨ ꯀꯥꯏꯅ ꯁꯛꯇꯥꯁꯤꯒ ꯀꯣꯛꯀ ꯉꯥꯎꯖꯩ ꯁꯣꯝꯗꯅ ꯏꯕꯦꯌꯥꯏꯅ ꯃꯉꯥꯜ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ ꯆꯥꯁꯤꯜꯂꯨꯅꯦ ꯌꯥꯝ ꯂꯩꯔꯤ ꯏꯃꯥ ꯍꯥꯞꯄꯛꯀꯦ ꯃꯉꯥꯜꯅ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯦ ꯏꯃꯥꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦꯕ꯭ꯔꯣ ꯕꯕꯥꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯗꯤ ꯐꯗꯧꯅꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯣ ꯊꯕꯛ ꯆꯤꯜꯂꯦꯁꯤꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯅꯣꯏꯒꯤ ꯕꯕꯥ ꯃꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯃ ꯄꯨꯟꯅ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯤ ꯃꯉꯥꯜꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯂꯥꯛꯑꯣꯏ ꯍꯥꯏꯕꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅ ꯌꯥꯝꯅ ꯁꯥꯎꯔꯛꯄꯅꯦ ꯏꯇꯥꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯂꯥꯛꯀꯦ ꯍꯟꯗꯛ ꯅꯣꯏ ꯕꯕꯥ ꯊꯕꯛ ꯍꯥꯡꯕꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯌꯣ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯔꯦ ꯀꯣꯟꯅ ꯍꯥꯏꯅꯔꯣ ꯆꯥꯛ ꯆꯥꯔꯤꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏ ꯃꯉꯥꯜ ꯃꯃꯥꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯨꯅꯨ ꯄꯨꯛ ꯊꯟꯅꯕ ꯆꯥꯁꯤꯜꯂꯣ ꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦ ꯁꯦ ꯉꯥꯁꯤ ꯈꯔ ꯍꯥꯞꯄꯛꯀꯦ ꯊꯣꯏꯕ ꯅꯪꯒꯤꯗꯤ ꯑꯩꯒꯤꯁꯨ ꯉꯥꯗꯣ ꯈꯔ ꯍꯥꯞꯄꯣ ꯑꯇꯩꯗꯤ ꯆꯥꯅꯤꯡꯗꯦ ꯚꯥꯏ ꯆꯥꯁꯤꯜꯂꯣ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯀꯥꯏꯗ꯭ꯔꯤꯐꯥꯎ ꯐꯨꯊꯔꯗꯕꯅꯦ ꯚꯥꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯆꯥꯛꯇꯨ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤ ꯃꯉꯥꯜꯅ ꯚꯥꯏ ꯅꯪ ꯊꯣꯏꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯥꯎꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯥ ꯂꯧꯔꯗꯕꯅꯦ ꯅꯕꯥꯅꯤꯒꯤ ꯈꯨꯅꯨꯡꯁꯤꯅꯁꯤꯗꯤꯀꯣ ꯐꯪꯗꯕ ꯑꯩꯗꯤ ꯑꯗꯨꯝ ꯂꯤꯕ ꯇꯥꯕ ꯚꯥꯏ ꯁꯤꯒꯤ ꯋꯥꯁꯦ ꯉꯥꯏꯈꯣ ꯅꯪꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇꯨꯗ ꯊꯕꯛ ꯌꯥꯎꯔꯤꯅꯤ ꯀꯥꯏꯅ ꯆꯠꯂꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯌꯨꯝꯅ ꯀꯣꯅꯨꯡꯗꯧꯅ ꯂꯩꯔꯦ ꯅꯄꯥ ꯍꯥꯏꯔꯦ ꯀ꯭ꯔꯣꯄꯇꯤꯅꯤ ꯆꯦꯆꯦꯁꯨ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯚꯥꯏ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯕꯦꯡꯛꯇꯨꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯜꯂꯦꯅ ꯆꯠꯄꯅꯦ ꯄꯩꯁꯥꯒꯤ ꯉꯥꯛ ꯅꯠꯇꯦꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯇꯣꯛꯂꯗꯕꯅꯦ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯃꯝꯗꯧꯅꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯦ ꯇꯧꯔꯣꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯅꯤꯡꯕ ꯇꯧꯒꯟꯕꯁꯤꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯕꯦꯌꯥꯏꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯌꯥꯎꯔꯤ ꯃꯉꯥꯜꯗꯤ ꯏꯕꯦꯌꯥꯏ ꯂꯩꯕꯗꯨ ꯚꯥꯞ ꯑꯣꯏꯗꯗꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯃꯉꯥꯜꯅ ꯚꯥꯏ ꯏꯕꯥꯅꯤ ꯊꯧꯕꯥꯜꯂꯣꯝꯗ ꯍꯥꯏꯊꯕꯗꯣ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯅꯪꯒꯤ ꯐꯥꯔꯝꯗꯨꯁꯨ ꯆꯪꯉꯛꯅꯕ ꯊꯣꯏꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ ꯏꯕꯦꯌꯥꯏꯅ ꯍꯩꯃꯥ ꯊꯧꯕꯥꯜꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯣꯏꯔꯣ ꯅꯣꯏꯕꯨ ꯐꯥꯔꯝ ꯍꯥꯏꯁꯤꯅ ꯀꯥꯏꯗꯅꯣ ꯃꯉꯥꯜꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ ꯏꯃꯥ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯤꯕꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯁꯦ ꯑꯗꯨ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯕꯕꯥꯒꯤ ꯐꯥꯔꯝꯗꯣ ꯑꯗꯨꯗꯁꯨ ꯆꯪꯉꯛꯀꯦ ꯍꯥꯏꯔꯤꯕ ꯃꯍꯤꯔꯦꯟꯗꯤ ꯄꯥꯈꯠꯂꯤ ꯃꯉꯥꯜꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯍꯥꯟꯅꯁꯨ ꯚꯥꯞ ꯑꯣꯏꯗꯕꯅꯤꯅ ꯋꯥ ꯃꯦꯜꯍꯧꯗ꯭ꯔꯦ ꯊꯣꯏꯕ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ ꯏꯍꯦ ꯅꯣꯏꯅ ꯈꯪꯗꯕꯩꯅꯤ ꯊꯧꯕꯥꯜꯒꯤ ꯐꯥꯔꯝꯗꯨꯗꯤ ꯅꯣꯏ ꯕꯕꯥꯅ ꯌꯣꯟꯈꯤꯕ ꯀꯨꯏꯔꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯆꯪꯉꯨꯔꯅꯨꯀೋ ꯏꯃꯥ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛꯇ ꯃꯉꯥꯜ ꯋꯥꯗꯣ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯍꯤꯔꯦꯟ ꯑꯃ ꯔꯠꯊꯠꯈ꯭ꯔꯦ
ꯚꯥꯏ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯅꯕ ꯇꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯈꯤꯅꯤ ꯈꯔ ꯉꯟꯅ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯍꯤꯔꯦꯅ ꯋꯥ ꯃꯈꯥ ꯇꯥꯒꯅꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯉꯥꯜꯁꯨ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯤ ꯏꯕꯦꯌꯥꯏꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯁꯣꯝꯗꯅ ꯉꯥꯟꯕ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯄꯥꯠꯇ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯕꯨꯡ ꯂꯦꯝꯕ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯄꯨꯜꯂꯛꯇꯦ ꯂꯣꯏꯅꯔꯛꯇꯦ ꯁ꯭ꯀꯨꯜꯁꯨ 10 ꯐꯥꯎꯕ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯍꯟꯗꯛꯇꯤ 11ꯗꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯄꯨꯜꯂꯤꯕꯁꯤꯁꯨ 11 ꯁꯤꯗ ꯊꯦꯡꯅꯕꯅꯤ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯣꯏꯕꯅ ꯀ꯭ꯂꯣꯁ ꯑꯣꯏꯈꯤꯕꯅꯤ ꯍꯤ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯣꯡꯉꯤ ꯕꯤꯀꯤꯒ ꯆꯤꯡꯂꯦꯟꯒꯁꯨ ꯍꯤ ꯍꯣꯟꯕ ꯍꯩ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣꯕꯨ ꯀꯥꯞꯄꯣ ꯚꯤꯗꯤꯑꯣꯕꯨ ꯅꯝꯕꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯕꯗ ꯉꯥꯏꯍꯥꯛ ꯍꯔꯥꯎꯅ ꯂꯥꯡꯉꯨꯔꯒ ꯊꯔꯣꯏ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯃꯌꯥꯝ ꯍꯦꯛꯇꯨꯅ ꯑꯃꯨꯛ ꯌꯨꯝꯗ ꯀꯥꯔꯛꯏ ꯉꯥꯟꯕꯅ ꯚꯥꯏ ꯅꯣꯏꯒꯤ ꯂꯝꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯌꯨꯝ ꯍꯣꯡꯉꯛꯑꯁꯤꯔ ꯈꯪꯗꯦ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯐꯖꯕ ꯄꯣꯛꯄꯗꯒꯤ ꯖꯦꯜ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯎꯗꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯅꯤꯟ ꯈꯣꯡꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯕ ꯑꯍꯤꯡꯕ ꯃꯐꯝꯁꯦ ꯕꯤꯀꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯌꯥꯎꯡ ꯏꯜꯂꯣꯗꯅ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯦꯂꯦꯛꯁ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯑꯦ ꯄꯥꯔꯇꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯉꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯁꯤꯟꯊꯥꯅ ꯑꯦꯂꯦꯛꯁ ꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯑꯒ ꯌꯦꯅꯈꯥꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕꯗꯨ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏꯇꯃꯛ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯉꯥꯟꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯉꯥꯟꯕꯅ ꯀꯩꯅꯣ ꯂꯤꯂꯤ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯖꯥꯠꯂꯣ ꯚꯥꯏ ꯂꯤꯂꯤꯁꯦ ꯅꯣꯏꯒ ꯀꯩ ꯊꯣꯛꯅꯒꯦ ꯑꯦꯂꯦꯛꯁ ꯋꯥꯈꯜꯗꯨ ꯆꯃꯝꯅꯩ ꯉꯛꯄꯁꯨ ꯐꯥꯎꯏ ꯀꯩꯅꯣ ꯚꯥꯏ ꯀꯥꯏꯗꯒꯤ ꯂꯤꯂꯤꯅꯣ ꯑꯦꯂꯦꯛꯁꯀꯤ ꯄꯥꯎꯈꯨꯝꯗꯨꯗ ꯉꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ ꯆꯠꯈꯤꯕ ꯁꯤꯟꯊꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯂꯦꯝꯕꯅ ꯀꯩꯅꯣ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯂꯤꯂꯤꯅꯣ ꯅꯃꯤꯠꯇꯣ ꯂꯤꯂꯤꯗ ꯑꯗꯨꯝ ꯎꯔꯕ ꯑꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯅꯪ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯦꯂꯦꯛꯁꯅ ꯀꯅꯥꯅꯣ ꯂꯤꯂꯤ ꯍꯥꯏꯁꯤꯅ ꯅꯣꯏꯗꯤ ꯑꯩ ꯈꯪꯗꯕ ꯊꯕꯛ ꯀꯌꯥꯝ ꯇꯧꯏꯖꯥꯠꯅꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯤꯡꯅꯦ ꯊꯪꯅꯕ ꯌꯨꯝꯁꯤꯗꯒꯤ ꯁꯤꯟꯊꯥ ꯀꯧꯕꯅꯦ ꯂꯤꯂꯤ ꯀꯧꯗꯦ ꯆꯤꯡꯂꯦꯟꯅ ꯅꯪꯗꯤ ꯗꯤꯃꯥꯟ ꯁꯥꯔꯤꯉꯩꯗ ꯀꯥꯏꯗꯒꯤ ꯈꯪꯗꯣꯏꯕ ꯈꯪꯉꯣꯏ ꯅꯪꯗꯤ ꯉꯥꯟꯕ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯂꯤꯂꯤꯅꯦ ꯍꯥꯏꯗꯣꯛꯎꯒꯨꯝꯁꯨ ꯇꯧ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯏꯍꯨꯜ ꯑꯃꯅ ꯐꯥꯎꯍꯟꯈꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯔꯤꯒꯤꯗꯃꯛ ꯐꯥꯎꯈꯤꯕ ꯏꯍꯨꯜꯅꯣ ꯍꯪꯂꯤ ꯊꯃꯣꯏꯁꯤꯗ ꯍꯪꯈꯤꯅꯤ ꯑꯗꯨꯃꯛ ꯎꯔꯕꯁꯨ ꯈꯪꯂꯕꯁꯨ ꯋꯥꯈꯜꯁꯤꯅꯗꯤ ꯌꯥꯗ꯭ꯔꯤ ꯊꯃꯣꯏꯁꯤꯅꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯥꯔꯇꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯒ ꯂꯝꯁꯨ ꯂꯥꯞꯄꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯁꯦ ꯍꯥꯏꯅꯔꯛꯏ ꯕꯤꯅꯥ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯦꯂꯦꯛꯁꯀꯤ ꯃꯄꯥꯅ ꯊꯥꯡꯖꯤꯡ ꯈꯔꯁꯨ ꯍꯦꯛꯑꯝꯃꯤ ꯄꯥꯠꯇꯒꯤ ꯍꯦꯜꯂꯛꯄ ꯊꯔꯣ ꯃꯔꯤ ꯊꯝꯆꯦꯠ ꯊꯝꯕꯥꯜꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯄꯨꯅꯕ ꯌꯣꯝꯕꯤꯔꯤ ꯕꯤꯅꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯝꯒꯅꯤ ꯊꯦꯡꯗ꯭ꯔꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯅꯕ ꯇꯧ ꯅꯣꯏ ꯑꯅꯤꯕꯨꯗꯤ ꯅꯛꯑꯦ ꯅꯣꯏ ꯑꯍꯨꯝꯗꯤ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯤ ꯁꯦꯁꯦ ꯁꯤ ꯍꯥꯞꯆꯤꯟꯈꯣ ꯏꯃꯥꯅ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯄꯅꯤ ꯃꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗ ꯍꯧꯔꯤ ꯄꯨꯔꯣꯏꯌꯦ ꯅꯣꯏ ꯑꯍꯨꯝ ꯈꯔ ꯈꯔ ꯌꯦꯟꯅꯔꯣ ꯄꯨꯟꯅ ꯍꯥꯞꯄꯕꯅꯤꯀꯣ ꯉꯥꯟꯕꯅ ꯑꯁ ꯏꯃꯥ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯑꯦꯂꯦꯛꯁꯅ ꯄꯨꯁꯤꯟꯈꯣ ꯅꯣꯏꯒꯤ ꯑꯥꯗ ꯂꯩꯔꯒ ꯆꯥꯕꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯁꯦꯡꯕ ꯂꯩꯍꯥꯎꯗ ꯍꯧꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯍꯥꯎꯋꯦꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯄꯥꯎ ꯍꯥꯏꯔꯛꯑꯣ
ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯉꯥꯟꯕ ꯍꯣꯏꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯉꯥꯟꯕꯅ ꯚꯥꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯍꯣꯏ ꯊꯦꯡꯅꯔꯁꯦ ꯑꯗ ꯐꯖꯅ ꯆꯠꯂꯨꯀꯣ ꯅꯣꯏꯒꯤ ꯒꯥꯔꯤ ꯄꯥꯏꯒꯦ ꯇꯧꯕꯗꯣ ꯇꯧꯅꯨ ꯆꯠꯂꯨꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯕꯥꯏ ꯆꯪꯉꯣ ꯆꯪꯉꯣ ꯕꯥꯏ ꯉꯥꯟꯕ ꯍꯣꯏ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯃꯥꯡꯋꯥꯏꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯥ ꯑꯅꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯕꯗꯨ ꯎꯏ ꯉꯥꯟꯕ ꯇꯞꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯩꯗꯧꯖꯥꯠꯅꯣ ꯑꯕꯨꯡꯗ ꯑꯣꯠꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯚꯥꯏ ꯇꯨ ꯑꯥꯗꯒꯤ ꯅꯨꯄꯥꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯀꯩꯗꯧꯖꯥꯠꯅꯣ ꯑꯕꯨꯡꯁꯨ ꯌꯦꯡꯉꯤ ꯎꯔꯦ ꯂꯦꯞꯇꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯍꯣꯏꯅꯦ ꯚꯥꯏ ꯀꯩꯗꯧꯖꯥꯠꯅꯣ ꯃꯁꯤꯁꯨ ꯂꯝ ꯈꯨꯗꯤꯡ ꯌꯧꯕ ꯖꯥꯠꯅꯤ ꯆꯠꯂꯤ ꯃꯐꯝ ꯈꯨꯗꯤꯡ ꯊꯦꯡꯅꯩꯃꯦ ꯃꯍꯤꯔꯦꯟꯁꯨ ꯐꯣꯟꯗꯨ ꯊꯝꯂꯒ ꯅꯣꯡꯈꯠꯂꯛꯄꯗ ꯎꯔꯦ ꯉꯥꯟꯕ ꯍꯣꯏ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯗꯨ ꯃꯤꯠꯇꯤ ꯌꯦꯡꯅꯩ ꯑꯅꯤꯃꯛ ꯉꯥꯟꯕꯒ ꯃꯍꯤꯔꯦꯟꯒ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯟꯅꯩ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯁꯨ ꯊꯣꯔꯛꯏ ꯃꯉꯥꯜꯅ ꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯃꯉꯥꯜꯗꯤ ꯀꯝꯗꯧꯔꯤꯒꯦ ꯎꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯊꯣꯔꯛꯏꯅꯣ ꯃꯉꯥꯜꯅ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯏꯔꯦ ꯑꯩ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯌꯨꯝꯗ ꯂꯩꯕ ꯎꯗꯕ ꯀꯨꯏꯕꯒꯤꯔ ꯀꯩꯅꯣ ꯌꯥꯝ ꯐꯖꯔꯝꯃꯤ ꯁꯛꯀꯁꯦ ꯃꯍꯤꯔꯦꯟꯅ ꯋꯥꯔꯤꯗꯣ ꯈꯤꯇ ꯌꯥꯎꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯨꯏ ꯁꯤꯗꯤ ꯗꯗꯥꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯅꯣꯛꯏ ꯃꯍꯤꯔꯦꯟꯅ ꯑꯗꯨ ꯊꯣꯏ ꯐꯥꯔꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯅꯨꯃꯤꯠꯁꯨ ꯇꯥꯗ ꯋꯥꯠꯂꯤ ꯍꯣꯏ ꯌꯥꯏ ꯆꯠꯂꯨꯁꯦ ꯅꯍꯥꯟ ꯏꯅꯦꯅꯁꯨ ꯗꯗꯥ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯍꯪꯉꯛꯄꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯐꯥꯔꯝ ꯂꯣꯝꯗ ꯂꯥꯛꯏ ꯁꯤꯟꯊꯥ ꯍꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯗ꯭ꯔꯦ ꯈꯤꯇꯪ ꯆꯠꯂꯒ ꯁꯨꯝ ꯂꯩꯔꯦ ꯅꯦꯅꯦ ꯇꯥꯗ ꯃꯥꯜꯂꯦ ꯀꯔꯣꯝ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯇꯣꯝꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯃ ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯐꯝꯁꯤ ꯏꯕꯦꯝꯃ ꯊꯣꯏ ꯅꯪꯁꯨ ꯌꯥꯎꯔꯛꯏ ꯁꯤꯟꯊꯥꯅ ꯃꯥꯃꯥ ꯌꯥꯎꯔꯛꯏꯅꯦ ꯅꯦꯅꯦꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯅ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄꯁꯨ ꯌꯥꯔꯦ ꯊꯣꯏꯕ ꯅꯪꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯃꯍꯤꯔꯦꯟꯅ ꯑꯩꯁꯨ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯣ ꯐꯔꯛ ꯇꯥꯕ ꯍꯦꯛꯇ ꯐꯥꯔꯝꯁꯦ ꯑꯩꯅ ꯑꯃꯨꯛ ꯂꯧꯋꯦꯁꯦ ꯌꯨꯝꯗꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯈꯪꯅꯔꯛꯑꯗꯤ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯁ꯭ꯋꯥꯏꯁꯤꯗꯤ ꯕꯕꯥꯒꯤ ꯈꯪꯅꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯄꯥꯎ ꯇꯝꯃꯛꯑꯗꯤ ꯍꯥꯏꯅ ꯇꯧꯕꯅꯦ ꯀꯀꯥ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯃꯉꯥꯜ ꯅꯪꯗꯤ ꯃꯄꯥꯟꯗ ꯂꯩꯈꯤ ꯍꯥꯏ ꯌꯨꯝꯗ ꯊꯣꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯃꯉꯥꯜꯅ ꯍꯣꯏ ꯀꯀꯥ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯀꯀꯥꯒꯤ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦꯅ ꯉꯁꯤ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯏꯅꯦ ꯏꯟꯗꯣꯝꯆꯥꯁꯨ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯅꯕ ꯄꯨꯟꯅ ꯊꯣꯔꯛꯏ ꯇꯣꯝꯕꯤꯁꯨ ꯐꯥꯔꯝꯗꯨꯗ ꯊꯥꯕ ꯍꯩ ꯔꯥ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯛꯏ ꯃꯍꯤꯔꯦꯟꯅ ꯀꯀꯥ ꯑꯩꯒꯤꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯖꯒꯦ ꯐꯥꯔꯝꯁꯤꯗꯒꯤ ꯀꯥꯔꯛꯄ ꯁꯦꯜ ꯈꯨꯗꯤꯡꯁꯨ ꯀꯀꯥꯅ ꯑꯗꯨꯝ ꯄꯥꯏꯕꯤꯌꯣ ꯁꯨꯅꯕ ꯄꯤꯔꯛꯇ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯐꯥꯔꯝꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯏꯔꯝꯃꯦ ꯐꯥꯔꯝꯁꯦ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯅꯦ ꯕꯕꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯌꯣꯜꯂꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯀꯀꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯧꯖꯔꯦ ꯑꯗꯨꯅ ꯀꯀꯥꯒꯤ ꯅꯨꯡꯆꯥꯒꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕꯤꯌꯨ ꯇꯣꯝꯕꯤꯅ ꯍꯣꯏꯗ ꯀꯀꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯟꯗꯣꯝꯆꯥꯁꯨ ꯂꯥꯛꯑꯦꯗꯣ ꯇꯔꯨꯕꯤꯁꯨ ꯃꯍꯤꯔꯦꯟ ꯍꯣꯏ ꯂꯥꯛꯑꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯉꯛꯏ ꯇꯔꯨꯕꯤꯅ ꯏꯆꯥꯁꯤꯡ ꯂꯥꯛꯑꯝꯃꯤꯗꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣꯃꯦ ꯃꯉꯥꯟꯁꯤꯗꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯃꯉꯥꯜꯅ ꯏꯟꯗꯣꯝꯆꯥ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯃꯍꯤꯔꯦꯟꯅ ꯏꯟꯗꯣꯝꯆꯥ ꯚꯥꯏ ꯃꯉꯥꯟ ꯆꯪꯉꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯌꯨꯛꯇ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯅꯕ
ngasi di thengani hannaba tawrage. Tarubina nangsina lake da hai. Ai shumda isu atombada masangam de nang ha gengubani. Phare phare yum yobu thengani chatnaba lao. Thongal bok thindure I Sintha su mayum maya da kumhori mayre noi su hankri. Sintha nomi tawduna wakhal nungai na mayum da chang I adubu Mangal da Alex leirambadu ubada ngarang ki leitum thadarakpadu amuk ningsinga I Sauning basum hele I nokmi tawrambadu hojikta machingadu phaini chingaga usinadaba sarga changa I ama natraga ama khanapam amadi horakane haiba khangi. Alex na nawawunaba chaluramnine nanga sha aina ekoida lakanu mi lai harma natro aduga nangna laaminine. Sintha su machin inkan ge dum khuma I nangina tokelege kushinegi thibong da lawbuda chajo na thimbirakpane sangong khedo. Ani du mari yena dana khatnari khatnabata natte tana dana su funari bani. Janita su khatnari bado tarduna thurai nungtigi ni ngasi da natte hawjik thina khatnarabasu ngihak leraga hekta tinarai adum pulli. Sintha piklingaidagi Alex natana kanagasu pulakte. Alex na chahi amakaktani hanba. Janita na laikagi mi amata punna sanalakte. Aduna su Alex ka koinedana adum loinaribani. Namidangi matamni nganba Lily da call tawi. Hello. Nganba na kidormina. Lily na kestaude shumlerambani nangdi. Aidi nanga wari shanagena call tawraisne. Adalile ai kinom thange. Hango. Nangi lamdo ke habano ai kawkhre nangna ngarang haibado. Lily nokthora I yam lubo waga maluri aduga Thoudam daine kidorage. Sumhang bane ngasai do isu Thoudam da lame imana boida aduda nang manba ma uba oibudi oramdre. Magi mingdo kari she Romana. Now, chak lore, charge lao, sasala uko, ngairibani. Nganba haigi tawramba wadu makata kitri. Ay thamage, chak sabagi mamana kaure. Aying school suti thabada thengnasiko. Thamage, bye. Nganba phone do kaklaga chak sabakuma I. Numidangi chak toklaga Thanildu lona mathakta karai. Handak marakse yamna tension lay maram sukhangde. Mapan handak suti da laybase Thanilde awaba sauning bahaibadu oire. School chatpa natana kari mata chathokpa yade. Phone pawba ningtamna baiba fangdrabani. Phone do lakthoaga call tawi. Ring hek chatpaga adum paikhalai. Benu na hawjikta phone tawraise kaigino. Benu nongmata wakana ngangdabani adubu ngasidi ngangang I yamnasu sawi. Thanil na ai phone paibagi matam phojena fangdra habase nang khangliba natro. Benu na adu erasu nang mikup amatang kaithoaga phane yadrabasu wahi amatang di haiba yadabra aina nangonda yamna yelabo. Koigino nangna ingonda wakana ngangaise aina kaidawkrage. Tawba tawdaba nasana khangdro. Ai nongmata nangonda asumna haidabane adubu aisu mine thamoi ema palibane nungaitaba sauningba phawe. Thanil kharaga masado tension leibaga Benuna amu asumna torokpasida hena asawa haibadu oire haini hairi khangdana ngangai. Kaino nang hauji pamsaro aingonda asuk yamna noina olise kaigino pamjadre ai kemta nangsu nangi apamba chatningba lambi lerdi adum chatkiba yani aigisu yeloye yare ngasidagi kemta hainarisi nangsu nangi apamba tawko. Benu kappaga Thanil nangi nachilmakna
ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯕꯀꯣ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯅ ꯈꯟꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯤꯕꯁꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯕꯦꯅꯨ ꯀꯞꯂꯒ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯆꯠꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯑꯃꯨꯛ ꯁꯤ ꯂꯩꯔꯝꯗꯅ ꯑꯩ ꯖꯦꯜ ꯆꯪꯕ ꯁꯣꯏꯗꯦ ꯐꯣꯟꯁꯤꯁꯨ ꯑꯣꯐ ꯊꯝꯈ꯭ꯔꯦꯕ ꯊꯦꯝꯗꯧꯗꯨꯁꯨ